Manipur gi yamna maru oiba laisingam oiriba Govindaji temple matunda thetpa phiral sindokri Makha satharpa paw ama oina lekin thabida nongmai amadi magazine lakhibagi thokdokka mari leinana police personnel mari amadi miyo ama rima lokthakre Sengmai police station manung sanna leiba lekin thabi area dagi sakhangdaba miyoi kharana rifle ahum kappa yariba maru IT yawba magazine mari lakhiba thokdokka mari leinana police personnel mari amadi atopa miyoi ama punna miyoi manga Manipur police na phagatkre hairi police na pharba police personnel mari adudi Maisnam Krishnadas Yankai Tarit Maibam Sanjit Singh Kuntramari Longjam Jayanta Singh 52 Mainam Banti Singh 30 Amadi Atopa Miyoi Aduna Mainam Bomsa 45 Kawi Hairi Makhoi manga police custody da nimit tarani gi rima lokthakri hairi yamna ngakpa thokdok amana mamana macha huida pijana bu honakri aki tujunglaba thokdok ama oina America da mama amana mahakka nungsinaba nupa yauna supna gi sahi taru khakta ngairiba masabu lamheli haiduna makhong makut punsinduna pitbull huida pijana bu honakri adu bulaibak phobadagi angang adu hui aduna sarak tamba horakpada yumlo nabana phone tobadagi police laktuna kalhoba ngamkri hairi Nepal ne yumbu oidana pangthokliba Gorkhali Championship ta MMA fighter Manipur gi maming leiraba Bambam Thongnawjam su saruk yagadawri hariba saruk yaba asida mangna thengnagadoriba asi Rajasthan masani Bambam Thongnawjam gi match asi lakadoriba September gi tang 3 ta pangthoklagani masida miyam puna mona yengbiduna Bambam Thongnawjam bu pung thogatpiyo haijari aduga Manipur da hojing mafam kaya da nong suba amasung ising sawbagi thokdok kaya lepdana tholakliba asigi makha tarakpo oina ngasi awang pukhawrom da su nongnei nusi jawba kanma makalgi nong takre hairi makha tarakpo oina Manipur gi weather report advance oina mayam da khangminasi Manipur gi oina hojik phawbada normally cloudy oiri district khara da partly cloudy oiri singi district khara da cloudy oiri amasung clear oiri tampaki district khara da daytime da mate slightly rain oigani district khara da lightning khara torakani normally oigani typhoon sansan cyclone kangphal da leikrabani na nong chubagi changdi khara watlani cloudy oijarabasu omsaknagani warming weather oigani temperature gi changdi 29-30 degree oigani district khara da 31 oigani Yamna nongning ba paw amana Manipur da Anglo Cookie War haibasi sunglai leite haibasi mayam punna mana khangnari adubu Anglo Manipur War haibadi mayam punna mana khangnari adubu Anglo Cookie War haiduna 1917 dagina 1919 bok thoki haibagi sasanaba adugumlaba sasanaba fake history kaya ama sengbatuna asengba history ama leibagumna Cookie nampi lumsong haiduna nungi cemetery da Anglo Cookie War 1972-1919 haiduna Pastor Homantang Baifai gi mingda Sangobung village da yungkhatkiba asida arambai gi asoba thopuriba Robin Mangang khwairakpom na mahaki page asuna thagalakli To hell with your bloody fake Anglo Cookie War Cookie na nagagi khulda sanglaga pot huran khiba sahi adubu Anglo Cookie War kaugadro mathak sida tongsilaga kaino toksin gadabani phammaga sigumba se pharga yade khangan gadabani natrabadi huran ba kangunina tunge generation da maring marangani isasing ka ngaunaragani haiba wafam sing mahaki post thagalaki loina na JK ko evening news pu mayamna support tobiyu tamna matamgi matungina matam gi oiba khuda ki oiba boxing thaganaba honajage puna mapu ikai khunaba kok nonba uchari loina na channel asibu hena mapung phaba oinabagi damak subscribe toksinbiramu haina amukasu haijari ngasi mak aina lepchari ba jaga ji khameloki jaga duna hai tare akoi adu uriba akoi gi khameloki akoi Manipur gi maitra baki thajakra ba dum chingchang paren kari kara duna hai tare khamelong ni aduna akoi Manipur gi damak maitai gi damak maitra baki damak akoi mafam sida leiri akoi na kanaumba sida apawa kuki kanano tholo akoi maitai sida leiri akoi nakoi damak nakoi ga lamba tangna ba ai ngasi kiran maitai kontok jam Khameloki jaga se leiri hai wa pham se tam jage long live Manipur Himalay bang Manipur na yai pare aikoi mafam khuding ta aikoi lakani aduga aikoi gi iramdam jing aikoi ngak sengani hai wa pham je kuki jing amadi aikoi gi yangna jing na khangu hai wa pham je thamge aikoi ge chingnar kanu aikoi chingnar pada nakoi gi mangpham oibn natra atopa lambi amada leiroi hai wa pham je aikoi yengnaba jing kuki na koi khangu hai ba pham si thamge okay